ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯐꯣꯡꯈꯤꯕ ꯆꯤꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯐꯣꯡꯈꯤꯕ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯄꯨꯇꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯇꯔꯤꯅꯥ ꯑꯔꯣꯟꯕ ꯃꯆꯥ ꯂꯩꯔꯝꯂꯦ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯇꯔꯤꯅꯥ ꯇꯤꯀꯣꯅꯥꯕ ꯖꯦꯂꯦꯟꯁꯀꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯖꯔꯃꯟꯒꯤ ꯂꯛꯖꯔꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯆꯠꯊꯔꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯄꯨꯇꯤꯟꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯔꯁꯤꯌꯟꯁꯤꯡꯕꯨ ꯆꯩ ꯊꯥꯡꯕ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯦꯟꯇꯥꯂꯤꯇꯤ ꯑꯗꯨ ꯋꯦꯁꯇ ꯂꯩꯔꯦ ꯔꯁꯤꯌꯥꯗ ꯂꯩꯇ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕ ꯍꯥꯠꯄ ꯀꯥꯡꯕꯨꯁꯤꯡꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯀꯦꯇꯔꯤꯅꯥ ꯇꯤꯀꯣꯅꯣꯚꯥ ꯑꯁꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯟꯗꯔ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯃꯍꯥꯛ ꯑꯥꯏꯒꯣꯔ ꯖꯦꯂꯦꯟꯁꯀꯤ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 52 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯟꯅ ꯊꯨꯞꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯄꯨꯇꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯤꯀꯣꯅꯣꯚꯥꯒ ꯂꯣꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯥꯏꯒꯣꯔ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯃꯤꯡꯒ ꯃꯥꯟꯅꯩ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯒꯗꯤ ꯌꯦꯡꯊꯤꯅꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯥꯏꯒꯣꯔ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯤꯗꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯦꯂꯦꯠ ꯗꯥꯟꯁꯔ ꯑꯃꯅꯤ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯛ ꯁ꯭ꯇꯦꯠ ꯕꯦꯂꯦꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯝꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯦꯇꯔꯤꯅꯥꯒꯤ ꯆꯍꯤ 2 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯥꯏꯒꯣꯔ ꯖꯦꯂꯦꯟꯁꯀꯤꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯕ ꯁꯣꯔꯁ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯗꯝꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯗ ꯔꯁꯤꯌꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯂꯨꯍꯥꯟꯁꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯔꯤꯖꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯨꯍꯥꯟꯁꯀꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯤꯁꯤꯆꯅꯛꯁ ꯑꯃꯗꯤ ꯄꯦꯚꯥꯔꯣꯗꯣꯅꯦꯛꯁꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯁꯤꯌꯥꯅ ꯗꯣꯟꯕꯥꯁꯀꯤ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯤ ꯗꯣꯅꯦꯛꯁ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯃꯉꯟ ꯇꯛꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯁꯤꯜꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤꯕꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯗꯣꯟꯕꯥꯁꯇ ꯄꯥꯛ ꯁꯟꯅ ꯃꯉꯟ ꯇꯛꯍꯜꯂꯦ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯂꯨꯍꯥꯟꯁ ꯔꯤꯖꯟꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯁꯤꯚꯤꯂꯤꯌꯟꯁ 19 ꯁꯤꯔꯦ ꯃꯔꯛ ꯑꯁꯤꯗ US ꯁꯦꯅꯦꯇꯔꯅꯁꯨ ꯌꯨꯀ꯭ꯔꯦꯟꯅ $90 ꯕꯤꯂꯤꯌꯟ ꯒꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯦꯀꯦꯖꯀꯤ ꯁꯄꯣꯔꯠ ꯑꯣꯏꯅ USꯅ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯈꯤꯕꯅꯤ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯍꯥꯏꯈꯤꯕꯗ ꯐꯤꯟꯂꯦꯟꯗ ꯑꯃꯗꯤ ꯁ꯭ꯋꯤꯗꯦꯟꯅ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ UK ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟꯅ ꯔꯁꯤꯌꯥꯕꯨ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯅ ꯒ꯭ꯔꯦꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯤ ꯃꯥꯔꯤꯎꯄꯣꯜꯒꯤ ꯑꯦꯕꯖꯣꯔꯞꯁꯇꯥꯜ ꯁ꯭ꯇꯤꯜ ꯋꯥꯛꯇ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ ꯔꯁꯤꯌꯟ ꯐꯣꯔꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯌꯨꯀ꯭ꯔꯦꯟꯅꯗꯤ ꯍꯤꯔꯣ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯪꯒꯣꯏ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯗ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯕ ꯃꯇꯥꯡ ꯂꯥꯛꯂꯕꯗꯤ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕꯅꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯑꯦꯕꯖꯣꯔꯞꯁꯇꯥꯜ ꯁ꯭ꯇꯤꯜ ꯋꯥꯛ ꯄ꯭ꯂꯥꯟ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯇꯥꯎꯟꯁꯤꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯃꯁꯤꯡ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯔꯁꯤꯌꯥꯅꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ 2,000ꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯕꯟꯗꯤꯁꯤꯡꯒ ꯁꯤꯟꯅꯔꯒ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯥꯔꯤꯎꯄꯣꯜꯒꯤ ꯑꯦꯕꯖꯣꯔꯞꯁꯇꯥꯜ ꯁ꯭ꯇꯤꯜ ꯋꯥꯛ ꯄ꯭ꯂꯥꯟꯅ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ ꯑꯦꯕꯖꯣꯔꯞꯁꯇꯥꯜ ꯔꯤꯖꯟꯗꯒꯤ ꯉꯥꯛꯇꯅꯤ ꯏꯪ 2013ꯒꯤ ꯃꯇꯝꯗ ꯐꯥꯌꯔ ꯔꯥꯏꯇꯔꯁ ꯚꯣꯂꯟꯇꯤꯌꯔꯁ ꯃꯤꯂꯤꯁꯤꯌꯥ ꯑꯁꯤ ꯑꯦꯕꯖꯣꯔꯞ ꯔꯤꯖꯤꯃꯦꯟꯠꯁꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯅꯤꯌꯣꯅꯥꯖꯤ ꯑꯣꯏꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯍꯥꯏꯔꯤꯕꯅ ꯔꯤꯖꯤꯃꯦꯟ ꯑꯗꯨ ꯔꯤꯐꯣꯔꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯒꯥꯔꯗ ꯄꯨꯟꯁꯤꯜꯂꯒꯅꯁꯨ ꯍꯥꯏꯔꯤ ꯃꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯍꯥꯏꯈꯤꯕꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯍꯥꯛꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯤꯅꯥꯏꯖꯤꯐꯥꯏ ꯇꯧꯅꯕꯅꯤ ꯂꯣꯏꯅꯅ ꯔꯁꯤꯌꯥꯗ ꯂꯩꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯦꯕꯖꯣꯔꯞꯁꯇꯥꯜꯒꯤ ꯗꯤꯐꯦꯟꯗꯔ ꯌꯥꯎꯅ
exchange deal sathaba haibasi Russia gi oinadi hanana yakhidrabani amasum fighter sing adugi relative sing aduna khawrang ngai duna leinari plan adu da leiriba miyoi sing adu khulai thadokrabra haibigi matangna sapsana khangmamdri amasum absorb regiment gi commander oiriba Dniproka Penkov na hakibada खुथोनरिङै मतम लेखिद्रब मियोइ सिंगी असि वहाक्सांग लौथोनब यामना कन होनरि हाइरि हनसु पाउसना मखातान सुपलकली मखा सथरक पोइन इस्राएल एक्सप्रेस त पीबा अपडेट अमना रशिया ना यूक्रेन गी लनफम र चिंजा पुखुलाई ओइन सिजनै हाइना यूएस न मोरल सिरखरे सोहाइरि था अहुम फजिलग्लबा रशिया यूक्रेन अनि गी लनफम द रशिया न मियोइ मिलियन क्या गी चिंजा ओगदबा यूक्रेन गी लौफम क्या मंगा तकंदुना चिंजा पुखुलाई ओइन सिजनरकले हाइना यूएस की सेक्रेटरी ऑफ स्टेट एंटोनी ब्लिंकन न रशिया द मोरल सिरखली थवोंग असिना यूक्रेन गी मियामला असुब सैथिंग अमा ओहेनमदनतना मलेम पुंबना सागदब चिंजाक सिंग मंगन तकनबगी थौदो असिमक यामना लेबक थिबा थवोंग अमनि हाइनसु मागना मखातारी था सिगी तराग मपन यूनाइटेड स्टेट ना मरुएबा थौदांग लौदना फमकिबा यूएन सिक्योरिटी काउंसिल गी मिफम अमदा मलेम गी ओइना ललोन इतिकी यामना साव लंबी अम ओइरिबा ब्लैक सी दसु लाना सिना मरम ओइदुना खुदोंग सादबा क्या मयुना हले लोइनना यूक्रेन बु लोक्सिनना बु होनाबदा यूक्रेन गी पाक सावरबा मही मरोंग थापम क्या मंगन मना यूक्रेन पुथोकलबा चिंजाक के पोलम सिंग पुथोकप ngамहनदबा सिना मलेम गी ओइना चिंजाक फंगनबदा असौब amang ata ama ohelagan haiki miphamadu blinkan na makhata na phongdokibada malem yoina saba phangdabi awaba kya mayuknaringai climate change na maram oiduna miam awaba taringai amadi covid-19 na matam maram oiduna kham thengna wanaraba matam sida lana sina maram oiduna hiena leibak miam yam awaba mayukna halle hainasu pawksna report tawribani Russia na say sigi February 13 dagi Ukraine landakhraba matungda Russia na Black Sea amasung Sea of Iso control toxin giduna Ukraine gi port sing khudima thingzinaki hairiba port sing asida United States na sana thanaba polam sing puthok pusin tawbigi khwai digi sawbul lambi oiramani adubo Russia na maphamadu thingzin khibadagi Zahas lalon itik tawbigi thabak leptuna lakhibani so hari madugi fal oina Russia government na Ukraine gi chinjak million ton kun hena sejinaduna mangan khibadagi hauzik malem gi oina yenglakpada sara thana polam singi mamal ka hena wong khalakre amadi chinjak phangdabgi awaba kya laiba kya na mayuk nari haina su Blinken na makhata na su phongdoki haina su report tawri Blinken gi wafam singasi react tawraduna Russia gi UN ambassador Vasily Nabeziana Blinken gi wafam singasi pumlan lalabu wafamni US amadi Western nation singna miyoi khudimak Russia na Ukraine landabana maramoiduna sara henduna shiragadabagi mawongda phongdurakli wafam singasi wan thokleitabu wafamni haina su claim tarakli haina su pawsna makhatana su palakli adu haujiku ni myam pawsi matang se lusinjarage amasum pathoksugi bru soikiba lankiba kya yaursu myam ngakpigani amasum matam gi oba maroibi pawsing su myam de lepalaitana update pijaraki gi haina su channel sigi makai digi myam gi mpham du thamjari and screen ni myam tang se kainarsi thank you